मियामना थादोकदबने हाइदुना अकनबा खोंजंगसिंग संगसलकलबसु एटी की मियोय मरी अमसुंग अतोपा मियोय अमा NIA कोर्टना जेल थाजनख्रे हाइरे मे 3 2023 दगी हौरखिबा मणिपुर की लान की थौदोकसिंग हेना कंसलक्तुना जिरिबाम डिस्ट्रिक्ट यौसलकपदगी डिस्ट्रिक्ट असिदसु थोहनिंगतबा थौदोक कया थोकपगे मनुंगदा नवेंबर 7 2024 की नुमिदांगदा सखंगदबसिंगना मार नुपी अमा इकाय खुमनबा मांगहनबिरबा मतुंगदा मसागी मयुम मई थाबदा यावबदगी लैखिदे हाइबगी मतांगदा नेशनल इन्वेस्टिगेशन एजेंसी NIA इम्फाल लौखत्प केस का मरी लेना थासगी तरामापन फगत्खिबा मियोयसिंगी मनुंगदा आरामबाई टेंगोल की मियोय मरी यावी हाइदुना तंपाकी तोंगान तोंगानबा डिस्ट्रिक्ट सिंगी मियामना मरोइना नुपीसिंगना मखोयबु कंडीशन अमता यावदुना तेक्ता कायदना थादोरकदबने हाइदुना अकनबा खोंजंग संगसिलंगैगी चरक्ता NIA गे स्पेशल कोर्ट ना जेल थाजनख्रे हाइरे थौदोसी जिरिबा पुलिस स्टेशन दगी मखारोम किलोमीटर 3 नेपालोम लापना लेबा जायरोल पोकपी खुलगे इमुंग अमदा थोखिबने सखंगदबसिंगे एटेक ता लैखिद्रबे नुपी अदुगी ममें जोसांकिम सही 38 मपुरोइबा ngurthan sang kawe thaudo adugi mayok to laikhidrabigi mapuroibana mathanggi numin November 8 2024 da Jiribam police station da complaint report ama file tawkhibane adubu thaudo sigi matangda police na regular FIR case ama lokhalabasu Manipur lengakna Ministry of Home Affairs da haijabagi matungena case ase NIA na paina ba ministry na order pirakpadagi agency asigi Imphal branch office na RC 13 2024 NIA Imphal register tawduna lokhatkhibane case asida chenabani haibasingi mathakta NIA na charge tawdibana BNS 2023 ge section 103 clause 2 64 clause 1 324 clause 5 331 clause 4 Arms Act 1959 ge section 25 1A amasung Unlawful Activities Prevention Act 1967 ge section 20 ne NIA na lokhatpa case asigi investigation sa tharaklaba matung thasigi taramapan da agencies na lokhatpa topa thaudo ki case singi yauna accused ni haiduna mara siduna mioi tara fagat kibane haide mioi singa sigi manung da arambai tengol gini haiba mioi mari yaukibane mioi singa sigi manung da leimakong prem nagar dagi khurkhul ge mandap yumpham relek kiam ta sangjapam lorok lebaning thaujam boboy allies khonang thaba sahi kontra ga tare yaukibane ma ko NIA na topa security person single na laktuna numit asde relek kiam ta gi phaduna pukhibagi mayokta kem asde sangjapam lorok leba mioi singna wakat khongjang sang senduna yaning taba phongdo khibane marang NSNI mamadi ZUF akanamo ongdo nongmai kapna khibagi akupa paw lakhle miyam da thamjare arayo angan ba pung manga ka minute kunrom tarakpada Tamenglong district ki tawsem PS na konba kaifundai gi mafamamada NSNI amasung ZUF ke marakta akanamo ongda khutthona khre haire police ki pawna haibada thaudok thokpham da laikhiba ZUF ki mobile unit amada NSNI ki kadar sing sangsilaktuna attack sa tharakpadagi khud hanaduna nakalani ki marakta nongmai kapna khibane thaudo sigi paw tabaga Assam Rifle sangsenduna thi humbagi thabak sa thake adubu Center Force sangsilakpadagi nakalani maki khongpham handok naduna sanake thaudo sida so panjaw khide haire thaudo sigi matangda Jelarong United Front ZUF ki Ministry of Information and Publicity ki Secretary Louis Gambaina Zerol amana ngara ayuk miyam leiba mafamda NSNI na ZUF ki mathakta chatharakiba attack adu condemn tawi amasung makhoi gi thawng ase miyoibagi punsibu karisu leitana khanbani haire Manipur da hojik oiriba phiba masi yenglaga ZUF na miyam section punamagna appeal toropa amasung apamagi matungina universal peace and communal harmony ngaknaba yamna kanna hona ki haire thawng ase anti people oiba thawng ne hairaduna makhoina miyambu makhoi gi khobam nongda thamnaba honarakpaga loinana sendong khara ki damak Jelarong region ki resourcing manghanaba honarakpani haina suphongdorakle Misam taruk hat laga land crash hoi kre haibana yaroi maral jajarabani serak pi gadabani haina ansamna phongdora kre naga khunja taruk phajinduna thamlaba matung tamthina hat kiba thaudo adu Kuki singna sathakibani haina Kuki jo council gi lusingba singna maral jajarabani na maduda chenaba sing khudakta phaduna logi oiba serak pi gadabani thong adu gi damakta land crash hoi kre haibana yaroi haina ansam all naga students association na ngaram phongdo kre ansam gi information and publicity cell na thadrok pocherol amna hai naga khunja taruk May 13 da leilon wifi Kuki khunja sing amasung KNF pigi kadar sing na
ꯐꯥꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯖꯗꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯦꯄꯣꯂꯣꯖꯤꯁꯨ ꯇꯧꯗꯦ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯕꯨ ꯁꯤꯡꯅꯕꯅꯤ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯊꯛꯇ ꯂꯝ ꯃꯄꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯊꯧꯑꯣꯡꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯖꯕ ꯈꯔꯅ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯐꯝ ꯁꯤꯖꯤꯟꯅꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯖꯨꯟ 30 ꯐꯥꯎꯕꯗ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯁ꯭ꯇꯤꯌꯥꯔꯤꯡ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ NH-37 ꯑꯁꯤ ꯂꯩꯉꯥꯛꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯉꯥꯛꯅ ꯎꯕꯤꯗꯕꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯋꯥꯔꯧꯔꯦ ꯖꯨꯟ 30 ꯐꯥꯎꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯋꯥꯔ ꯐꯨꯇꯤꯡꯗ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯖꯨꯂꯥꯏ 1ꯗꯒꯤ ꯁ꯭ꯀꯣꯔꯠꯁꯤꯡ ꯄꯨꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯤꯌꯥꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯃꯣꯇꯣꯔꯁ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯍꯥꯏ 2010ꯗ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ BRO ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ 2014ꯗ ꯂꯝꯕꯤ ꯑꯁꯤ NHIDCL ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯦꯟড ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯅ BROꯒꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯐꯒꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯅꯣꯡꯖꯨ ꯊꯥ ꯍꯦꯛ ꯂꯥꯛꯄꯒ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕ ꯒꯥꯔꯤꯁꯤꯡ ꯂꯩꯅꯥꯡ ꯃꯔꯛꯇ ꯐꯨꯝꯖꯤꯜꯂꯒ ꯆꯠꯄ ꯌꯥꯗꯅ ꯂꯩꯕ ꯑꯁꯤ ꯇꯠꯇꯅ ꯊꯣꯛꯂꯤ BROꯅ ꯄꯥꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯅ ꯁꯦꯝꯅꯕꯒꯤ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨ ꯌꯧꯅ ꯂꯝꯕꯤ ꯁꯦꯝꯂꯛꯈꯤꯗꯕ ꯑꯗꯨꯅ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡꯏꯟꯅ ꯂꯣꯗ ꯀꯦꯄꯥꯁꯤꯇꯤꯗ ꯄꯣꯠ ꯄꯨꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯁꯤꯡ ꯁꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯕꯅ ꯇꯣꯏꯅ ꯂꯝꯕꯤ ꯑꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ꯑꯅꯤꯜꯅ ꯍꯥꯏ BROꯅ ꯂꯝꯕꯤ ꯑꯁꯤꯗ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯂꯒ ꯂꯥꯛꯄꯒꯤ ꯃꯔꯥꯜꯗ ꯃꯤꯌꯥꯝꯅ ꯁꯦꯟꯇꯔꯗ ꯂꯝꯕꯤ ꯑꯁꯤ BROꯗ ꯁꯦꯝꯍꯟꯕꯤꯗꯅꯕ ꯇꯛꯅꯕꯗꯒꯤ BRO ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ 2014ꯗꯒꯤ NHIDCL ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯄꯥꯏꯈꯠꯄ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗꯒꯤ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ 150 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯟꯚꯣꯏꯅ ꯏꯁꯀꯣꯔꯠ ꯇꯧꯗꯨꯅ ꯄꯨꯔꯛꯈ꯭ꯔꯦ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄ LPG ꯕꯨꯂꯦꯠ ꯇꯦꯡꯀꯔ ꯑꯃ ꯑꯣꯏꯅꯥꯝꯂꯣꯡ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯨꯊꯈꯤꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯒꯥꯔꯤꯁꯤꯡ ꯂꯥꯛꯄ ꯌꯥꯗꯕꯗꯒꯤ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯦ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟꯅ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯍꯥꯟ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ KJCꯒꯤ ꯆꯤꯌꯔꯃꯦꯟ ꯍꯦꯂꯤꯌꯥꯟ ꯊꯥꯡꯂꯦꯠꯅ ꯃꯃꯥꯡ ꯊꯥꯒꯤ 13ꯗ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯃꯤꯍꯥꯊꯤꯅ ꯍꯥꯜꯂꯝꯕꯗꯒꯤ ꯐꯪꯈꯤꯕ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 3ꯄꯨ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨ ꯖꯦꯂꯤꯌꯥꯡꯔꯣꯡ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯅꯥꯒꯥꯂꯦꯟ ZSUN ꯑꯃꯁꯨꯡ ꯖꯦꯂꯤꯌꯥꯡꯔꯣꯡ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯗꯦꯜꯂꯤ ZSUDꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ KJCꯒꯤ ꯆꯤꯌꯔꯃꯦꯟꯅ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯀꯥꯏꯍꯧꯕꯒꯨꯝ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯌꯥꯁꯤꯟꯅꯕꯅ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯃꯤꯍꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯖꯁꯇꯤꯁ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯅꯤꯌꯟ ꯑꯅꯤꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯖꯣꯃꯤꯁꯤꯡꯒ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯖꯣꯃꯤꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯅ ZFSꯅ ꯐꯣꯡꯗꯣꯔꯛꯈ꯭रे ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯁꯀꯤ ꯑꯣꯏꯅ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ZCꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯕꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤල් KJC ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯁꯀ ꯃꯔꯤ ꯂꯩꯅꯗꯕꯗ ꯅꯠꯇꯅ ꯀꯨꯀꯤꯖꯣ ꯍꯥꯏꯕ ꯇꯔꯃꯤꯅꯣꯂꯣꯖꯤ ꯑꯁꯤ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯅ ꯁꯛꯈꯪꯗꯦ ꯍꯥꯏꯅ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ZFSꯅ ꯐꯣꯡꯗꯣꯔꯛꯂꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯖꯣꯃꯤꯁꯤꯡꯒ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯛꯂꯦ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯖꯣꯃꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯃꯁꯛ ꯈꯪꯗꯦ ꯑꯃꯗꯤ ꯖꯣꯃꯤ TRIBESꯀ ꯃꯔꯤ ꯂꯩꯅꯗꯦ KJC ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞ ꯑꯁꯤꯕꯨ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯣꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯒꯨꯝ ꯇꯧꯔꯤꯕ ꯑꯃꯗꯤ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯅ ꯁꯛꯈꯪꯗꯕꯒ ꯂꯣꯏꯅꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯒ KJCꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯔꯃꯤꯅꯣꯂꯣꯖꯤꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯀꯨꯀꯤꯖꯣ ꯀꯆꯥ ꯅꯥꯒꯥ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯦ ꯖꯣꯃꯤ ꯇ꯭ꯔꯥꯏꯕꯁꯀꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ZCꯒꯤ ꯀꯨꯝꯖꯥ 2024ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯍꯤꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯈꯤꯕ ꯑꯍꯥꯟꯕ ꯋꯥꯔꯦꯞꯅ ꯀꯨꯀꯤꯖꯣ ꯍꯥꯏꯕ ꯇꯔꯃꯤꯅꯣꯂꯣꯖꯤ ꯑꯁꯤꯁꯨ ꯔꯤꯖꯦꯛ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯒꯤ ꯐ꯭ꯔꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯆꯞ ꯆꯥꯅ ꯉꯥꯛꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯖꯣꯃꯤꯗꯤ
ꯃꯈꯣꯏꯗꯤ ꯖꯣꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯇꯩ ꯋꯥꯍꯩ ꯑꯃꯠꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯖꯣꯃꯤꯒꯤ ꯁꯦꯐꯇꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯂꯦꯞꯂꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯖꯣꯃꯤꯁꯤꯡꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯖꯣꯃꯤꯗꯤ ꯁꯥꯟꯇꯤ ꯄꯥꯝꯖꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ Kuki militants mathakta military crackdown chathanaba Naga MLA-singna governor-da taksinkhre. Chahi asigi February thadagi Naga khulsingda attack chathaduna Youkhre mai thaba Naga misam kya tamthina hatpa tuppagi thabak chatharagliba Kuki militants mathakta military crackdown chathaduna asumba wayal phanghanbaga loinana ingtapa punsida hanjilaknaba Naga MLA-singna governor Ajay Kumar Bala da memorandum ama piduna taksinkhre. Naga Legislature Forum NLF ki convener Awambon Nimai amasung Secretary J. Kumo Sana Lusingba Mihut Kambo Amana Ngarang Lokpaban da Governor Ajay Kumar Balaga unaduna sahiyasigi February thadagi Kuki militants na Naga khulsingda Hingsagi thawong kya chataragliba amadi mihan mipun kya chataragliba asigi matangda Governor na akanami yang sangbiduna atho matamda Kuki militants ngi mathakta military crackdown chathanaba state amadi Central Security Force da direction PB na pataksen ke loinana wafam asiga mari leinana memorandum amaso bisin kre memorandum aduda Youkhre amasung Kamjong district ki labland oiba Imphal Youkhre lambi National Highway 202 da asara ongsingda nomai kapsenduna mihan mipun ki thabak sing sahiyasigi February thadagi hauna chatharakle lambi asigi Di kasong khul manakta bongmai kapsenduna Naga misam ani hwgre amadi FCI gi sing puba truck driver West Bengal dagi miyoi amasu hwgre adubu mihara sigi matangda sabchaba operation chathaduna chanaba sing phabagi thabak lokhatba udre haina su memorandum aduda palle sina kai thai ringui thoi amasung Sarkar pung yauna Naga khulsingda hanjin bom amadi nomai kapsenduna chathakiba attack ta Naga misam taragi mathakta asopa nanghankhre punamasigi mathakta handak May 16 da koncharam Naga khulgi khunja taruk Kuki militants na phaduna pukhra matungda tha amaronggi matung makak kaklaba haksang oina tha sigi tarada phangba ngamkhibagi wafam memorandum aduda palle Kuki militants nga sinafa makhagi military na paigadaba khulai sing paiduna Naga misamgi mathakta attack kya chathare khulai paiba militants adu ayambana masage chahi kun sudriba miyoi singna ayambani harasu palle loinana Naga misam taruk pharaga tamthina hatpada chenaba sing phaduna matik jaba action lobina ba DGP Assam Rifles Army amadi atai law enforcement agency singi maphamda akanba direction PB na basu governor da Naga MLA singi maikai degi taksin ke loinana Youkhre lambi ge vulnerable oiba mapham singda leiriba bunker sing thugaibaga loinana akanba security ki section thorang lokhatuna Imphal Youkhre lambi amohana hangdokpina basu governor gi puning singsin ke Naha kaya phapun bagi thabak chatharakliba asina ingtapa porakpa ngamloi haina RK Sanayamana phongdokre Chahi ahum helaklaba irang asina ne tadaba phibam amada leihaliba talak asida state amadi Central Security Force na lamdam asigi naha singbu phaba punbagi thabak chatharakliba asina kaidonungda ingtapa porakpa oithokloi haina UNLF ki hanagi chairman RK Sanayama Elias Megena phongdorakle Yanglam Kendra ki manungda leba pumlen pata leba khomanjek ki laifamlen amasu oiriba pakhangba kolu haina su khangnaba Jingjau Singkok Jingmai Changda leba ibudau Ingauranga khubanggi sanglen ama ibudau Ingaurang semgat sagal lupna nauna saduna sanghongbagi thoramda RK Sanayamana mathaki wafam asi phongdokibane Manipur Pandit Loisangi miyamakada ibudau Ingaurang semgat sagatpa lupna sinduna amaiba amaibi pena amadi arong nomai khonggi miyamna loinana miyamga loinana pangthoke ibudaugi anauba sanghongbagi thoramadu pangthoke RK Megena makata na phongdokibada Manipur santi purake harabadi maralajadaba miyosing phaba punbagi thabak chathabana kaidaunungda santi purakpa oithokloi thokleba irang asin loisingi harabadi marudagi thigatuna horokphom khangdokpa amadi leminariba phurupja khudimak punna konsenba changi haina su phongdokhe Operation Sindurda Sikhiba Lanmi Taruki Maming Sahi Amagi Matungda Phongdorakre Mamang Sahi ge April 22 da Jammu and Kashmir ge Pahalgam da terror attack chatharakraba matung India ge military na lengakia thang matungina Pakistan amasung Pakistan Occupy Kashmir POK da leiba terror infrastructure sing target tawduna chathakiba Operation Sindurda Pakistan ge maikai degi khud halakpada leikhidaba Indian Armed Force ge personnel taruki maming Sahi amarom helaba matungda ngarang damak center na ahan boina miyamda phongdorakre percent taruk adudi subedar Major Pawan Kumar Indian Army Rifleman Sunil Kumar Bir Indian Army Lance Knight Dinesh Kumar Indian Army Aviation Technician Mudda Murali Naik Indian Army Havildar Sunil Kumar Singh Indian Army amasung
Surgeon Surendra Kumar Bayu Medal Indian Air Force ni hari Operation Sindhu da laikhidaba lanmi taruk asigi maming National War Memorial website ki Roll of Honor da hapjenduna amasung New Delhi da leba National War Memorial ki Wall 3D da haktuna thamkhre Operation Sindhu rasi mamang sahi ki May 3 ta India na launch tawkhibani hari Nupi da blackmail tawba ama phakre Nupi ama da blackmail tawba amasung kihanbani haiba masagi sahi kulumdoirom suraba Assam da ki naha ama sagosen numita police na phagalaga Chief Judicial Magistrate Imphal West ki court na June kumapan phawba police custody remand pi khre sagosen numit ki numidang waram pung manga minute ni phumanga rom tabada Imphal International Airport ki gate mamang da ki cybercrime police station Manipur ki team amana phagat ki bamioi da ki maming Roshan Singh sahi kulumdoi apokpa Bishwa Kumar Singh Assam ki Kasar ki Malugram khundagi ni haide accused ne harba miyoi adu cybercrime police station ki team amana ngarang court ta puthoraktuna mahaki mathakta kupthana thigat pa yana banumit marini police custody remand pibina bahajakhe state ki APP na court thamke wafam de kumja 2018 ge September thada victim asna nupa asiga mahaki mamanabi amagi khuthang da khangna khibane amade accused ne harba miyoi asina mahakumbi bazar awang lekai da gini haina sakta ke matamadu the victim adu Kolkata da laiba Lanai Hospital amada nurse oina thabak tawraga lairingai ne accused ne harba miyoi dana mahak Jalandhar da lai haina victim asida phongdokhi haide victim na makhata na hai kumja 2020 da COVID-19 laisat ki matamadu da mahak yum da halaklaga lairingai gi matamda wari watai sanaduna apam pam da phongdona ke madugi matung da victim adu kumja 2023 da Bangalore da amuk nurse oina thabak tawna basatke matam do phawbu da mahaka accused ne harba miyoi aduga paw phawna ke haide accused ne harba miyoi aduna mahaki apokpa BP stroke tawre maramadun layeng bada mateng oinaba senpham khara piraknaba victim oiribi nupi masa asida hairakhe nupi masa aduna su layeng nabagi damak senpham khara thakhe accused ne harba miyoi aduna mahaki apokpa sire hospital gi bill yamna sawna tare haina sen tharaknaba khangalaki loinana mahaki imung manugi miyoi sing makhogi luhongbagi wa lepnanaba tharaknaba sem sare hairakhe kumja 2024 da mahaka Guwahati da unanaba hairakhe victim asna accused ne hariba miyoi aduga luhongnabagi da mahana thabak tawriba hospital adudagi thabak thadoklamkhe mahak Bangalore thadoglaga nupa aduga laiminanaba Guwahati da lakhe nupa aduna mahakpu Guwahati airport ta ngairaga leiramkhe amasung Paltan Bazar da leba hotel amada numit nini laiminaraba matungda makhoi Imphal da thorakhe makoina Imphal da halaklaba matungda accused ne hariba miyoi asisu mayumda chatkre nupi adusu mayumda halakhe makhoi wari sanaraga nupa aduna korokpa mafam da challaga unakhe matam khara leramlaga accused ne hariba nupa asina mahak Jalandhar gi damak Imphal thadoklaga ni haike hairi makhata na makhoi paw phawna ke amasung accused ne hariba nupa asina mase nabagi mama nabagi ni haiduna hanjen sen tharak na ba haike nupi duna so online oina senpham sing thake haukiba chahi ki February thada accused ne hariba miyoi asina video ama victim asigi mobile phone da WhatsApp ki khuthang da thajilaktuna madu nupi aduge imung manung da tharaga ni haina ki halakhe loina video do makhoi ani Paltan Bazar da laminari ngai da namhobani harakhe victim ori nupi macha do na video do muthanna ba hanjan har phawba da accused ne hariba nupa do na yakide kona di victim asina nupa do Assam ki Kasar ki Malugram gi Roshan Singh kawba amani haiba khangba ngamlakhe nupa asina matam sangna blackmail tawba amasung kihanbadagi khangba ngamlakta duna victim asina asengba wari adu mandom sada handakta lithorakpane accused ne hariba miyoi asina victim asidagi laukhiba amasung pukiba senpham asi lupa lakh 18 rom sure case adugi matangda thijinba amasung loinarakpada accused ne hariba miyoi ase Guwahati gi akoibada lai haiba khangba ngamkhe adu moina mahaki akopa laifam sakham amasung marik chumbadi notice thana ba khangba ngamkhide masiga loinana karingama mangjawnana notice pi ke batarbadi miyoi asi lokhat kiduna phaba ngamkhidaba yai Lord Kiduna Pabangam Kidaba Yai Habigi Singnaba Sulaike Likun Sing amasung technical analysis dagi accused ni hariba miyoi asigi marimakong khangbangam ke amasung sagol sen numita Imphal International Airport ki gate dagi phagatpangam ke APP na makhata na thamkhiba wafam de oidiba phiba masida accused ni hariba miyoi adu numit marini police custody remand pi duna case asigi matangda kupthana thijinba yanaba wafam thamke court na APP ki wafam taraw matungda amasung case record sing yenglaba matungda miyoi adu June 18 phawba police custody remand pi ki haide